Hello everyone, welcome back to my channel. Ngasi day mayam da yamna exciting oiba and mayam da kana gadaba knowledge khara puraga laksari. Sigi sida announcement khara sulai re aduna video gi loram dai dai haijara age. Aduga first of all aina ngasi hana haijaga doi se ngasi di crypto gi matang da khara haijage ai gi oiba knowledge da aina khangjaba rom da hai tare ko. Aduna crypto gi sida quite first the hijaining is a crypto se yamna volatile oiba kainoni asset am khangni aduga kuisu kuidri ma se mayam su khangnaba yam ka hena khangnaba oidri aduga si sida koina magi section ga dauba khara lei ko magi advantage mayam lei tawu advantage lei haidana koina section ga dauba magi lambi khara su ai dum haijarake aduna crypto hairiba sigi industry se there are lots of things manungda mayam am thoiba ko aduna crypto gi sida scam tawbada yam laiba podam khangni aduna mayam na section bi gadui se sigi crypto gi scam mayam am leram gani ko online da kai da adagi mayam leigre platform mayam am leigre even in Manipur su mayam ama ai tazare aduna yari gai section bi yu ada yam simple oina haragadi koi gi cryptocurrency magi kaino hai tare magi future phajana leiba adagi magi kai hai tare project to phajaba potu da invest tawning taragadi adugumda dum tawbiyo ko aduna tabida sumaina ma tholakpani khotpani adagi sumaina tawgadabani kaina tawba khara thengnajai adugumba mi khomba khotpa adagi mina sida invest tawsi kaina hauraba adugi duma yam simple as that adugi duma tawbiyurano sima yam am thoye aduna mayam section na ba haijabani ko adanga si aina kaino mayam da share tawningi se crypto si makhal mayamam leigre crypto da mayamam lei basida mayamna khwaidagi hena tanaram gadoi si bitcoin hairiba cryptocurrency sine ko sigi bitcoin se kaidobagi mana hena fauri no hai taragadi mana ihan hanba cryptocurrency oi gadoi ni ma thokpa se 2010 swaidagi 9 swaidagi tholakpani ko yam pikpa amount dagi haurakkiba hojikpudi ayogre ko ayogse ma lupa kun kuncha de haurakpani hai tare aduna hojikti 60-70 lakh sene yaurabane so sigi sida magi bitcoin gi kanadaba and atopa coin gi ai khara dum haijarake the cryptocurrency gi cycle sida hojik phok sahi tara manga muki cryptocurrency gi magi journey sida hai tare main oina bitcoin sina koi hold tawba amount siman ichau chawi aduga mana su khwaidagi liba cryptocurrency amasuni aduna bitcoin gi matung inara chatpa tawgalle ya main oina ko atopa coin singse aduna bitcoin se hana phajana khangba ma dakar type aduna bitcoin si kaino hai taragadi ma se proof of work ni aduga ma se blockchain na semba adugumba blockchain hariba kaino sina ihan hana use tawba podam khangni ma se aduga sigi sida magi cycle chatpagi lambi am khak haijarake bitcoin se magi supply si limited oiba supply ne bako haibadi prithvi sida bitcoin leigadoi se 21 million khatang ne ba 21 million se akoina yam mena khanbagi wani adubu population wise yengpa matam dadi bitcoin ama si kaisu thungna roidoi ne bako aduna population wise yengnar pa matam da only for India tang da lari se 1.3 billion ni aduga ma di only 21 million supply ne adu ma limited supply oina maram oiraga magi demand su yamna wangi aduga hajikse kai kamain tawrage haiba potu ma haijarake aduna maram oirakanda la iba magi journey sida every chahi mari khudingi halving haidana amakhak tawge bitcoin gi ko sigi halving si kamaina tawge hai taragadi khoigi every 4 years khudingi ma si bitcoin si 21 million si hekta hana dai already lairaba nateba ma se mine tawba ma change ko aduna miners mayamna mining machine sinaraga mine taro puthoraga doine aduna miner mayam da kana ga doisina mana puthokpi bagi matung ina mangonda reward kharka phangja hoba ko adumaina so adumaina miner mayamna puthokpa se halving hariba magi event si la aba matungda miner amana let's say machine amana hairase machine amana tha amada bitcoin ama putho amena laurase ko example gi wari ni ado halving lakhi taragadi ngasagi bitcoin ama thoamba se bitcoin half da handarakane ba magi mining da produce taw pot se half kakthagi ne ba achigi half kaktha basina maram oiraga
demand di sung wangkhalakpa adunani halving loiba khudingi akoina bull cycle uba haurise ado sumai tawdana sigi halving hariba event si handaki 2024 gi April da tagre loigre aduga hojik si Bitcoin si mamangi hai tare mamangi halving si 2020 da tawgani aduga 21 da ma bull run kabane adumain tawdana as expected 2024 da magi halving loigre April da aduga halving loidringai gi mamang da hanagi all time high haibadi Bitcoin se kaino mamang da koi gi 69,000 70,000 di yaudaba ko 69,000 something ba ko ma se high semamaga kumubane ai miyam si chart ucharake ko price di yeng mi ko T 68 69,000 smain leram badagi ma se atana 15,000 ba kumure ko sidagi kumbasina 15,000 swai ba kumure aduga kakhala ma se hanagi all time high se hengkatpa haururabani ko aduna hantaki anauwe hengkalakpasida 73,000 yauraga hojikse swaida kitang kumboy consolidation haraga khangni aduma smain tawraga lairiba so smain tawraga lairibasina maram oirakanda hojikse magi expectation price haitare hantaki bull cycle sidadi magi expectation price se aigi oinasu aigi Instagram da haizagre minimum 120 130k dagina 150 bok lakani na thazai hantaki bull run sida Bitcoin gi magi anova price natragana anova all time high semase aduna sima leire kanda ma se kaidogi kaga doino haiba potuma ai hapet chawrapa musu haizera example da ma 21 mil supply khatani lairi se sigi sida world da lairiba millionaire mayam masing thiba matamda 21 million dudi yam line heleba aduna millionaire mayam ba amamam yenba kona de haitare Bitcoin se first of all demand che tuki matik lay and second point da hantak halving su loigrabani na magi supply si half 50% baglam kakhat khreb adu supply demand e henjelak ba haitare ani sima leire and ahum subada yam interesting point amana handaki sahi haurakpa January swaida Bitcoin gi oina US da ETF haidana approve tawgre ETF approve taw haibadi yam sanna big money kangu sing ko big institution kangu sing Bitcoin da natragana cryptocurrency Bitcoin sida changba haurani haibani ko aduna hojik already changba haugre big institution mayam big banks mayam example oina harabada BlackRock kaina mayam tabiramani ko fund manager kangu ni around $10 trillion in a manage tawba kangu ni moi Bitcoin de changba haugrabani aduna sigi reason mayam sina maram oiraga Bitcoin si kabagi opportunity natragana magi potential si yam high oiba haitare reason ahum leire ma kabagi maram se and mari suba reason dana US dollar se hojik mayam na khangnariba pot si na pura tongan ba mani adubu US dollar si magi power se yamna leiba manbagi wani adu ma se collapse satpagi mawong ama leiri kaigino harakanda US ki magi country ki debt si around $34 trillion hena debt leiba country ne bako sina maram oiraga mo inflation thokpasina kaidawi pochai takat halani paisa print tawbusum henjalani aduna maram oiraga bank mayam collapse satpa hantak bank collapse satpagi news khara dum lai ai yaragadi screen da dum thonjarake bank mayam collapse satpagi mamang sahi desu bank mayam tugrabani ko aduna maram oiraga paisa oina thambasi safe oiraktaba and crypto da onselakpa Bitcoin onselakpa sigi su reason mayam ama leire haizab tare aduna chawrak poina haizari ni mayam da sima leire aduga mana kagadabagi reason khara duni ko yamna genuine noibo reason khara duni aina mayam da haizari se and first of all aina si haidana ai mayam da financial advice pizaba na chade just aigi knowledge to education gi oina ai mayam da share tawjabani ko kaigino haragadi investment haibasi da bu it's all risks leiba ngatani ko simadi mayam na hana yabiro mayam na tawge haragasu mayam gi own research adum tawbiraga tawbiyo sima leire and Bitcoin gi oina ai screen da mu hanjarake aigi expectation price si 130 dagina ko 130 dagina that is around somewhere 130 dagina 150 swaiboki range da di yaurakani na thajai ba handaki bull run sida aduna sisu adum yamna minimum da haizari ni ko adu handak sahi mak yauroktarga su sahi ama ni sigi manungda sidi yaurakani na thajai adu akhang ahi na nainaba matamda
500,000 even 1 million bok yorpa yaina thajanari kaigino harakanda magi demand wangkhalakpagi matungina and population wise the adoption la agadi vast oina lak taraga mayam loin khangnarak taragadi hena demand wangkhalakini haibagi hojik yamna ngalliba stage amane aduna sumai lei aduga next ta ainu chaningi sina ethereum masu yamna futuristic oiba coin amkhakni cryptocurrency amakhakni masu mamangi all time high se mamangi all time high se 4,800 sana around swaida mamangi all time high lerame all time high lerama kanda asisu mamangi bitcoin gi halving loigreba matungda karakpa bull run duni ko sigi bull run se audagi ma se retracement la ema khada kummure aduga 800 900 swaibu kumamme aduga hojiksi kaba sum horokpaduna hanagi all time high sidi yaudri bitcoin gidi yaugre ko hanagi all time high sidi yaudri yaudore athuba matamna su yaurani aduga hojiksi ma 3,500 swaida leiri ko ada si leibse da yam interesting oiba point am su thokla ema si leibse da si hantaki ikui de beda si 4,000 me ay yaurmaga khara mu handar aga ma si swaida leirame sida leiramba sida me tha swai sida me gi loiramdai swai sida Ethereum hariba cryptocurrency sigisu inau nauna ETF approved taugreb US ta haibadi ngasagi bitcoin nuga chamana na masi kai haitare akoi big banks mayam big institution mayam mo de changba haugrabane adugi approved taugrabane aduna maram oiraga sida achauba candelam karai se adugi approved taugi matang duni aduna hojik consolidation khara tauri correction khara lai retracement khara lai aduna hojik laiba swagi area natragana khitanga kumakpa yari ko mase khitanga kumakpa yari natragana hojik laiba jaga sidagi 3,500 natragana 3,000 maya swai dagi mase aigi oiba expectation da hantaki bull run dadi around minimum da aina pajaba kanda ko minimum da 7,000 mukti yorkani na ai pajaiba ko si 7,000 to 8,000 sumaina yorkani na ai expectation ta we ethereum gi oina adu akhang ahina naina budasu adum sorry magi 10,000 natragana 15,000 bok manung da leiba yai kana jo hainai but ai expectation oina di around 7,000 de dum yorkani na si gi su lei ma gi su reason mayam am leigre ai si da di pulap explain tawja roige ma su pura yamna phaba cryptocurrency ama khakni and last oina ama khakka share tawjaramge sigi sina solana kawi ko sisu solana ni masu yamna futuristic oiba adagi masu kainogi sigi cryptocurrency gi moigi kainoda adum liraba haitare nauna tholakpa nate ada makhan mayam lei masu mamangi solana gi all time high se around 250 smaina masu all time high sema makanda kumbasina kummure ma lupa taret $7 bo kumure adudagi fasana karaga hojikse 200 150 maya swaida hairaga leiri bako sida hairaga leiri aduga sigisu ETF approve tawrakani haibagi ma tawdri adubu tawrakani haibagi expectation yam chauna leinari and hatakisu magi bull run sida expectation price se hojik 150 lei sidagi kitang kumakpa yai natragana hojik leiriba price level 150 swaidagi mathak kagi baduna hantaki bull cycle sida 300 tagina 400 phok manungdi yorpa yae na khanari haitare aduna si se yam important oiba aigi bias ni haitare adu mayam da so dum sigi poche yengba yai aduna yari gai sigi poche mayam na if mayam na pambi dana kai gumba cryptocurrency pambi wasing leiragadi sumaina cryptocurrency da invest tawba matam da diversify tawbiu aduna Bitcoin ne Ethereum ne Solana ne sigi ahum simadi sungsoi soidana songi Bitcoin gi crypto gi portfolio do gi 60% amadi sigi ahum sida dum thambi be yai and 40% amadi altcoins na atopa coin khara lei samlapna I mayam da dum suggest tawjarake sui haidana crypto ama su lei ko ma si Solana ga dum manaba crypto ni ma zu potential yamna wangi hojik ma yam hongi bani ko adu ma su handaki bull run sida fazana perform tawrakani habagi thajabalei suida tawiyai and filecoin su magi project si am phajaba haitare aduna filecoin yai then atopada koigi sen yai ko sen haise magi su gaming gi project ni cryptocurrency da aduna sen gumba yai and atopada koigi kaino gumba leire atopada ayam amakhaka haijarake
okay kainose akhoi ice bar sisu yamna magi potential wangi aduna sumaina altcoins khara su lei ai dum mayam da suggest tawjarake mayam su khangba yarogadi dum comment ta haibiro bako and sigumba altcoins sida agi crypto gi portfolio dugi 30% gumba altcoins da dum diversify tawbi ai and 10% gumba mana meme coins hai tare example oina mamangi bull run da phau rise dos coin ne siba ne phau gi handak so dum moi se khara karakani meme coin si magi project phajada leite just hype ta chatpa pot ang khangina risky leiba pot ni na only 10% dang meme coin da dum thambi ba yai meme coin hantak ki oina aina yengjaba kanda flocky gumba yai pepe gumba yai then pong khumba yai ko natragana bread su yam dawna chanarei and aduga topa myamam leigre adu sumai tawdana ai crypto gi portfolio sida 60% ama solana ethereum bitcoin da thambiro 30% ama altcoins da thambiro ngasai gi haijagi ba sen gumba file gumba sui gumba ice bar gumba aduda 30% gumba ma thambiro and 10% gumba mana meme coins da thambiyo buko sumaina I myam da share tawjaraken tawbani hojik se this is the right time to look for cryptocurrency gi oina and mamang da bitcoin na 15,000 kumingai da that is around 2023 gi January gi date 23 adwai da ni ko mahesi bani na dum haijagi bani ai gi status da thagat ki bani ko cryptocurrency bull run lakadore dum yengba hoba yare ado hojik mamang da 15,000 ne hojik already 70,000 yaurabane aduna handak kisu we have strong bias ko sigi bull run sida aduna mayam su sagi oiba on research adum tawbiu khangdana tawbigano mayam khangaga tawbiu koi trade house size tagi su hantak that 15 ga 16 ga da su class ama sinjabane ado yawbi ragadi yam phare yawdraga su dum matung da sinjarake and trade house community gi oina akoi kaino ma thamjari bako haibadi hantak ki class sinba sida yahawdaba kangu singi oina su dum akoi interact tawba yanaba akoi gi oina free channel hai tare trade house ki free channel ama thamjabane sigi adugi free channel dugi link to ai dum sigi description da hapserake sima leire mayam ai mayam da crypto gi news ama smaina lakning ba du matung da so ai dum semjarake crypto gi matang da and atopa trading gi matang da aduga aina mamangi ai gi video da aina announce tawjagi ba ko kaino da aina kai hai tare ai gi youtube ta gi phangjaba ihan hanba kaino hai tare magi payout hai tare ne ko sigi payout se ai already phangjare sigi payout se around $110 kuma phange sigi $110 se ai myam da give away tawgani tawtabu give away tawdringi mamang da aina hojik tawjariba trading da forex da natragana crypto da hapsalakanda sigi $110 5 muki changni aina phangjaba se ko youtube ta gi phangjaba ihan hanba paisa ni hai tare sigi paisa se aina crypto da natragana forex da aina hapsalaga kyam olhan bangamge tha mani gi manungda natragana mangasu kitang profit pu oiragasu natragana loss pu oiragasu ai myamna document ama tawjarake habado adugi challenge to mai haujarani aduna ai phone da yauraga leire ai gi instagram da story da ai dum update tawjarage myam adugi duma and next video da adugi $110 sina kyam yaure kamaina trade changino crypto da bo oiro forex da bo oiro kamaina changi haba document duma ai myam da share tawjarake sima leire and last but not the least sina aigi channel se mayam hojik around 18,000 subscriber gumba yaure aduna sigi 18,000 subscriber se sina 25,000 yam thuna yahola se mayam da share tawbiro comment tawbiro yam thuna 25,000 subscriber yahola se aduga 25,000 subscriber hek yawbaga mayam da yam chawba give away ma tawjagani aduna adugi su mayam ready lebiro haid mayam da share tawba khotpa comment bibirakpa mayam tawbiro and khangda boiraga su mayam tanamina se aigi akhangma khara dune ngasi aina mayam da share tawjari se ko and atopa forex ki matang da crypto ki matang da atopa news mayam ma ai pura laksage aigi akhangba mong da hai tare so thank you so much everyone ngasi gi oina di aigi next video da thengnarase aigi $100 gi challenge to su ai instagram da dum tawba haujarage update tawba haujarage crypto da changba forex da changba mayam do adu mayam adu dum follow tawsan biro aigi instagram gi link so ai hapsan jarage aduga give away gi ready lebiro mayam 25 subscriber hek yawbaga ai mayam da give away tawnaba same sajari so thank you so much everyone see you next